ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯔꯝꯗ ꯌꯨꯝ ꯁꯥꯔꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯕꯤ, ꯄꯨꯔꯅꯤꯃꯥ, ꯊꯥꯏꯕꯦꯝꯃ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯖꯦꯀꯤꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯔꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯣꯡꯃ ꯔꯕꯤꯅ ꯆꯔꯨ ꯂꯧꯔꯨꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯟꯗꯣꯡ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯗꯨꯗ ꯖꯦꯀꯤꯗꯣ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯈꯨꯔꯨꯛ ꯈꯨꯗꯨꯛ ꯀꯨꯜꯂꯒ ꯃꯁꯥ ꯇꯥꯁꯜꯂꯒ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯕꯤꯅ ꯖꯦꯀꯤꯕꯨ ꯀꯧꯔꯒ "ꯖꯦꯀꯤ, ꯖꯦꯀꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ? ꯍꯥ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯖꯦꯀꯤꯒꯤ ꯃꯅꯥꯛꯇ ꯔꯕꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯖꯦꯀꯤꯕꯨ ꯃꯁꯥ ꯅꯣꯝꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯗꯣ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯔꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯁꯨ ꯍꯧꯒꯠꯇꯦ, ꯃꯁꯥꯗꯣ ꯀꯨꯟꯗꯨꯝ ꯇꯥꯁꯜꯂꯒ ꯐꯝꯂꯒ ꯃꯉꯛ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤꯕꯅꯤ꯫ ꯔꯕꯤꯕꯨ ꯎꯔꯨꯕꯗ ꯖꯦꯀꯤꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯆꯥꯔꯤ ꯖꯦꯀꯤꯒꯤ ꯁꯛꯐꯝ ꯉꯍꯥꯟꯃꯈꯩ ꯎꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯪꯂꯒ ꯂꯩꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯂꯩꯔꯕ꯭ꯔꯣ? ꯑꯩꯃꯥ ꯖꯦꯀꯤ" ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯔꯕꯤ ꯋꯥꯈꯜ ꯂꯥꯛꯂꯕꯒꯨꯝ "ꯍꯣꯏꯅꯦ, ꯃꯥꯁꯤ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯖꯦꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯔꯕꯤꯅ ꯃꯁꯥꯗꯣ ꯅꯣꯝꯂꯨꯏ꯫ ꯑꯗꯨꯝꯅ ꯔꯕꯤꯅ ꯖꯦꯀꯤꯒꯤ ꯃꯁꯥꯗꯣ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯖꯦꯀꯤꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯔꯕꯤꯅ ꯖꯦꯀꯤꯕꯨ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝꯌꯥꯏꯗꯨꯗ ꯐꯖꯅ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯆꯣꯠꯂꯤꯕ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯑꯀꯪꯕ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯁꯝ ꯆꯣꯠꯂꯤꯕꯗꯨꯁꯨ ꯇꯩꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯪꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯈꯔ ꯂꯨꯝꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯩ ꯑꯗꯣ ꯖꯦꯀꯤꯒꯤ ꯃꯅꯥꯛꯇ ꯃꯩꯐꯨꯗ ꯊꯥꯒꯠꯇꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯩ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯖꯦꯀꯤꯒꯤ ꯃꯁꯥꯗꯁꯨ ꯇꯞ ꯇꯞ ꯅꯞꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯇꯞ ꯇꯞ ꯅꯞꯊꯣꯛꯄ ꯑꯃꯗꯤ ꯃꯩꯒꯤ ꯃꯩꯁꯥ ꯐꯪꯍꯟꯕꯗꯨꯗ ꯖꯦꯀꯤꯗꯣ ꯏꯪꯕ ꯐꯔ ꯃꯥꯜꯂꯤ, ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯖꯦꯀꯤꯗ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯍꯥ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯎꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯁꯟꯗꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯖꯦꯀꯤꯅ ꯋꯥꯗꯣ ꯇꯞꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯂꯤ꯫ "ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯗꯣꯟ ꯃꯈꯣꯡ ꯑꯁꯤꯗ ꯀꯞꯂꯒ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩ꯫ ꯑꯗꯩꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂꯒ ꯀꯧꯕꯗꯨꯗ ꯑꯩ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯔꯤꯅꯣ ꯑꯃ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯃꯛꯏ꯫ ꯑꯗꯒꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯪ ꯂꯥꯎꯈꯤꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯥꯡꯊꯣꯔꯛꯄꯗ ꯁꯤꯗ ꯑꯃꯨꯛ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤꯕꯁꯤꯅꯤ." ꯖꯦꯀꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯔꯕꯤꯗ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕꯗ ꯔꯕꯤꯅ "ꯁꯦ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯃꯄꯥꯟꯗ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯏꯃꯥꯒ ꯑꯩꯒꯗ ꯍꯥꯏꯔꯒ ꯊꯣꯛꯀꯗꯕꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯁꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯅꯅꯦ ꯅꯇꯣꯟꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪ ꯏꯃꯥꯒ ꯇꯨꯃꯤꯟꯅꯔꯣ." ꯑꯁꯨꯝꯅ ꯖꯦꯀꯤꯗꯣ ꯃꯥꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯔꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯐꯛ ꯑꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯥꯏꯕꯦꯝꯃ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯔꯕꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯕꯨꯠ ꯕ꯭ꯔꯦꯠꯀꯤ ꯃꯀꯣꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯐꯩ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯑꯃ ꯑꯔꯥꯞꯄꯗ ꯂꯩ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫
ꯀꯔꯤꯒꯨꯝꯕ ꯃꯥꯏꯕꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤ ꯂꯥꯏꯗꯨꯒꯤ ꯃꯐꯝꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯥꯡꯗ꯭ꯔꯤꯉꯩ ꯀꯔꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯕ ꯇꯥꯕꯅꯤ ꯃꯊꯥ ꯆꯪꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯑꯗꯨꯝꯅ ꯔꯕꯤꯅ ꯃꯊꯥ ꯁꯥꯔꯤꯉꯩ ꯄꯨꯔꯅꯤꯃꯥ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯀꯩꯗꯧꯔꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯇꯨꯝꯊꯈ꯭ꯔꯤ ꯅꯇꯣꯝꯇ ꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯔꯕꯤ ꯃꯀꯣꯛ ꯑꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯗꯥꯎ ꯌꯥꯔꯦ ꯌꯥꯝꯅ ꯍꯣꯡꯕ ꯂꯝ ꯐꯪꯉꯦꯗꯅ ꯍꯔꯥꯎꯔꯤꯕꯁꯤꯗꯤ ꯏꯆꯥ ꯏꯁꯨ ꯃꯥꯡ ꯇꯥꯛꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯊꯥꯞꯄꯗ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯀꯦꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯌꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯔꯕꯤꯅ ꯅꯣꯡꯁꯨ ꯉꯛꯂ ꯃꯥꯜꯂꯤ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯈꯜꯂꯒ ꯔꯕꯤ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯟꯒꯤ ꯂꯨꯈꯨꯝꯗ ꯂꯩꯍꯧꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯁꯜꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯗ꯭ꯔꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯕꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯔꯥꯞꯄꯗ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯔꯕꯤꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯧꯔꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯔꯕꯤ ꯅꯪ ꯑꯣꯏꯔꯦꯀꯣ ꯌꯥꯍꯧ ꯉꯜꯂꯤꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔ ꯃꯥꯜꯂꯦ ꯔꯕꯤ ꯃꯊ꯭ꯋꯥꯏꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯃꯐꯝ ꯑꯗꯨꯗ ꯏꯇꯥꯎ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯥꯏ ꯃꯤꯠ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯆꯠꯂꯁꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯔꯝꯂꯒ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯍꯪ ꯍꯥꯏꯗꯨꯅ ꯃꯨꯔꯨ ꯁꯣꯜꯂꯒ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯔꯕꯤ ꯏꯆꯤꯡ ꯆꯤꯡꯅꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯂꯕꯁꯨ ꯏꯪꯒꯤꯠꯅ ꯏꯔꯥꯡꯅ ꯄꯤꯔꯒ ꯑꯗꯨꯝ ꯇꯣꯛꯂꯤꯕꯅꯤ ꯋꯥꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯗꯣ ꯊꯣꯔꯛꯂꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯔꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯑꯔꯥꯞꯄꯗ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯀꯧꯕ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯔꯅꯤꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯊꯥꯏꯕꯦꯝꯃ ꯑꯃꯗꯤ ꯖꯦꯀꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯤꯕꯅꯣ ꯇꯨꯝꯂꯨꯕ ꯌꯥꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃꯅ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯤ ꯖꯦꯀꯤꯁꯨ ꯑꯗꯨꯃꯉꯥꯏ ꯁꯨꯝ ꯍꯤꯞꯂꯒ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡ ꯈꯔꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯟꯅꯕ ꯌꯥꯎꯁꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯑꯔꯥꯞꯄꯗ ꯂꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯣꯖꯥ ꯃꯣꯍꯣꯟꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯃꯣꯍꯣꯟꯗꯣ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯎꯔꯤꯕꯁꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯉꯥꯏꯈꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯈꯣ ꯑꯩꯅꯦ ꯑꯌꯨꯛꯀꯤ ꯏꯁꯥ ꯑꯌꯨꯒ ꯑꯃꯠꯇ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯅꯈꯣꯏꯒꯤꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯍꯪꯒꯗꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯀꯨꯏꯔꯣꯏ ꯏꯁꯥ ꯑꯌꯨꯁꯤ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯈꯤꯒꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯗ ꯏꯁꯥꯁꯤ ꯁꯦꯡꯗꯣꯛꯇꯨꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ
Leiramuko ngaktang kuiroi. Mohondo imungda parap sangkri. Mapandana Rabi amadi mahaki mamanaba makhoi anido wari watai sanaduna leiri. Asumna leiringai amaiba mohondo mapalda parap thorakli. Aduga lao se mangolda phamlaga ningthina wari sanasi. Asumna hairaga amaiba do imungda sangkri. Aduga phak amaga morani ga puthorai. Morani do tharo matung phak ado phamelda tharaga maduda amaiba mohon yamna sing lemna phamli. Madugi matung amaiba mohona Rabi de onsil laglaga ibungo nangi maithung aduda yama nungai taba natragana nasada ningjing mangjing haidi jingnaba thabak ama tawrubagumba mami tai yengadawribasi nangira natragana ibungo sigira adumna hanglakpada Rabi gi mamanaba aduna oza aigi nasadi itaw sigini itaw gi mingna Rabi kobuni itaw Rabi nongora thokpasing adu loinamuk oza sida hairo loinam hairak lagani adumna hairakpada amaiba mohona kaidawraba nakhoi gida kaidawraba nungaitaba mami ama taribado aingonda hairoklo nangi nungainaba aina sodaramaki tarokani ko oza aisi relief camp da leijabani matam khara relief camp da leiraba matung aina yum ama leijaki hingkholo na leijabagi wani hingkholo du aina leiraba matung yum macha ama sajari adugi matung hojikna tamnabada amuktuiba khangba lakpa ngamdri tamnaribra kaino khangdi ngarang da su aigi sanupa ama ahingda mangkhredan thiraga thandongda phamlaga wantharaga leirami aikhoi mayam changa laikatna badagi hojikpudi gyan la ore tawriba singa sibu karino aina phamadu lakka matamda kari karino yamna su ukhibani nangna hairiba sinadi nangi hingkholado mi leiba yadaba adugumlaba laigi laifam moiba natragana laigi lairam moiba ama sodarma ki torom lagani hingkholo tu ta hana yum kai saramba gadi leibra oza adumadi ai khangjadre aidi nongo laksabani hingkholo tu ta leirakpa mi amada hanglabadi khangani hangdabro noibo wafam maruda Rabi gi mamanaba aduna oza hingkholo adugi matangda sitnana ai loinama khangjai adubu madu haidoklobadi yadi ya karigini na dudi ha wari adu khanglaga haidokpa yadribedu karigiro oza karigumba haidoklorbadi hingkhol adu leiriba laitin phataba sing aduna aikhoi gi yumda laklaga awana tahali masi aina hajibanati maiba maibi kyana su haibiramlabani hingkhol asiki matangda wari sagano haidana adubu aigi taw sigi khaluraga isa ani dugi khaluraga ai magi matung induna lakcharibani aduni asemba marup hairibasi fare nakhoina hayu yadrabanina haibadi nungaidrabanina aina isamakna hingkhol aduda laklaga kari thokkiba kari leiribage haibadu ai samagi yenglarage adudi nakhoi ngasigidi hallo aine numit ama hairaki aduda lao oza kari dorwa oza aigidi ngasi bak heda yengbiru laodana haijege lakcharibani siba haibasidi mikup amade hetamak siba yaba poni akhoina tawriba sing adu yamna su nungaitraba oza yaragati ana ayek haibasidi oza naringede yenghogudabani ai si somda ruba thabak amadi leibani se fare sumaina tawro ai se ayukta thabak aba chatkadaba leibani mado numit tarakpa taraktaba tamba ngamdi haidana du haibagi wani adudi sumain tawrasi aigi thabak ado hana ikoi punna chathok minarurasi ngaduga halaklaga nakhoi gida amuk changlasi kari hairiba hoi adumana tawrasi oza ado chakti nakhoi da oina chaba tabani ne ko oza ai loina mak sinjagi adumna yanaraduna hojikti amaiba do loisillure madugi matung amaiba do ma ki yumadu thong don sellami matamadu Rabina oza gi sibu isa isu nupi angang isa imo amata leitrabra amaiba mohona yama tapna kari gi leitani mi yama leirabadi mahaki masa mahaki nupi masu leifam thoi
ꯂꯩꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯏꯕꯗꯨꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯔꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯣꯜ ꯇꯧꯗꯨꯅ ꯔꯕꯤꯒꯤ ꯏꯃꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯆꯥꯛ ꯍꯥꯞꯂꯝꯃꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯖꯒꯥ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ ꯖꯒꯥ ꯑꯁꯦ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤꯔ ꯀꯔꯤꯅꯣ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯇꯔꯨꯔꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯗꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯔꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯣꯍꯣꯟ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯂꯩꯕ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯃꯗ ꯊꯨꯡꯂꯔꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯒꯥꯔꯤ ꯑꯗꯨ ꯅꯨꯡꯁꯥꯅ ꯐꯨꯔꯣꯏꯗꯕ ꯎꯔꯨꯝ ꯑꯃꯗ ꯏꯟꯁꯤꯜꯂꯝꯂꯣ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯪꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯡꯁꯥ ꯐꯨꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯎꯔꯨꯝ ꯂꯥꯡꯒꯗꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯏꯟꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯔꯕꯤ ꯃꯣꯍꯣꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯂꯤ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯤ ꯖꯒꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯆꯤꯟꯗ murum ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯆꯪꯂꯛꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯣꯏꯅꯃꯛ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯌꯥꯝꯁꯨ ꯀꯥꯏꯗꯦ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯔꯒꯗꯕꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯑꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯂꯥꯛꯂꯤꯕ ꯑꯅꯤꯁꯤꯅ ꯀꯅꯥꯅꯣ ꯃꯈꯣꯏꯁꯨ ꯑꯣꯖꯥꯒꯤ ꯁꯦꯕꯣꯛ ꯉꯥꯛꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯣꯍꯣꯟꯅ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯤꯗꯩꯁꯤꯗ ꯉꯥꯛꯇꯪ ꯆꯠꯂꯨꯔꯒ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯑꯁꯤꯒꯤ ꯍꯩꯈꯥ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ ꯎꯔꯨꯝ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯆꯤꯛꯄꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯖꯒꯥ ꯑꯃꯗ ꯄꯨꯂꯞ ꯄꯣꯏꯁꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯋꯥꯡꯈꯠꯅ ꯊꯣꯜꯂꯤꯕ ꯂꯩꯔꯪ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯖꯩꯒ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯒ ꯈꯔ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯒ ꯑꯃꯨꯕ ꯑꯉꯧꯕ ꯑꯃꯗꯤ ꯍꯪꯒꯄꯥꯟ ꯌꯦꯠꯁꯤꯜꯂꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯊꯥꯞꯅꯗꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯊꯥꯞꯅꯩ ꯆꯥꯎꯔꯥꯛꯅ ꯈꯣꯡꯀꯥꯞ 10 ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯒꯅꯤ ꯂꯥꯞꯇꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯆꯪꯁꯤꯜꯂꯨꯕꯗ ꯀꯩꯗꯧꯒꯗꯣꯏꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯩꯋꯥ ꯈꯔ ꯌꯥꯝꯅ ꯍꯧꯅ ꯁꯣꯜꯂꯛꯏ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯎꯠ ꯃꯥꯟꯕ ꯈꯔ ꯖꯩꯒ ꯇꯧꯕꯒꯤ ꯃꯥꯜꯂꯤꯕ ꯂꯩꯔꯪ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯆꯥꯏꯁꯤꯟꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯣ ꯂꯥꯏ ꯑꯃ ꯃꯁꯥꯗ ꯇꯣꯡꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ ꯃꯀꯣꯛ ꯃꯔꯨ ꯊꯛ ꯅꯤꯛꯄ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯋꯥꯍꯩ ꯈꯔꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯉꯔꯪ ꯉꯪꯗꯨꯅ ꯁꯣꯜꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯒꯤꯁꯤꯕꯨ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯥꯏꯕꯒꯥꯗꯨ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯃꯈꯣꯏꯅꯤꯗꯣ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯖꯠ ꯄꯥꯏꯅꯔꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯁꯨ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯎꯠ ꯂꯪꯁꯜꯂꯤꯕ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯎꯅꯥ ꯋꯥꯅꯥ ꯂꯪꯁꯜꯂꯤꯕ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯤꯕ ꯂꯩꯔꯪ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯩꯈꯨ ꯀꯥꯔꯛꯂꯤ ꯃꯩ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯔꯥꯎꯟ ꯎꯡꯕ ꯑꯗꯨꯝꯅ ꯃꯈꯣꯏ murum ꯁꯣꯜꯂꯒ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯔꯥꯎꯟ ꯎꯡꯂꯤ ꯑꯁꯨꯝꯅ
ꯎꯪꯂꯛꯄ ꯑꯗꯨꯗ ꯃꯩ ꯑꯗꯨꯗꯒꯤ ꯃꯨꯁꯟ ꯃꯨꯕ ꯃꯩꯈꯨ ꯈꯔ ꯑꯁꯨꯝ ꯑꯁꯨꯝ ꯊꯣꯔꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯀꯤꯕꯅ ꯂꯣꯏꯔꯤ ꯍꯜꯂꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯏ ꯁꯣꯜꯂꯤꯕ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯀꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯏ ꯇꯣꯡꯈ꯭ꯔꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯑꯣꯏꯅ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯗꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯅꯥꯕꯣꯏ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯗꯨꯗ ꯒꯔ ꯏꯁꯜꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯑꯗꯨꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯉꯣꯟꯗ ꯈꯤꯛꯆꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯣ ꯃꯩ ꯃꯨꯊꯠꯂꯤ ꯃꯩ ꯃꯨꯊꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯁꯣꯜꯂꯤꯕ ꯃꯐꯝ ꯑꯗꯣ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯐꯖꯅ ꯇꯦꯝꯊꯣꯛꯂꯒ ꯋꯥꯏ ꯇꯩꯊꯣꯛꯂꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯦꯡꯗꯧꯒꯤ ꯃꯀꯛ ꯃꯥꯟꯕ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕ ꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯑꯗꯨꯅ ꯄꯥꯏꯔꯒ ꯑꯣꯏ ꯊꯪꯕꯒꯤ ꯈꯨꯕꯥꯛꯇ ꯄꯣꯞ ꯑꯍꯨꯝꯂꯛ ꯐꯨꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯂꯣꯏꯔꯦ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯥꯏꯀꯜꯗ ꯍꯟꯈꯤꯕꯅ ꯍꯟꯕ ꯒꯥꯔꯤ ꯃꯆꯥꯗ ꯍꯟꯈꯤꯕꯅ ꯍꯟꯕ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯃꯣꯍꯣꯟꯁꯨ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯤꯜꯂꯤ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯒꯠꯄꯗꯧꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯤ ꯔꯕꯤꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀ ꯍꯥꯏꯕꯗꯨꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯨꯕꯨ ꯑꯣꯖꯥ ꯐꯠꯇꯕ ꯂꯥꯏ ꯀꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯕꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯜ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯣ ꯆꯥꯎꯔꯕ ꯖꯩꯒ ꯑꯁꯤ ꯇꯧꯔꯒ ꯇꯥꯟꯊꯣꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯈꯪꯂꯔꯣꯏ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯣꯍꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯔꯕꯤꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ